Asumna Nungsi amadi Ningthem makhoi ani pakhang leisabi oiringai achepa mari leinakhibana Nungsigi masada ahomba kaya lakhi Ningthem da haizaki adubu Ningthem mahaknadi Nungsibu miraibiki Nungsisu machabu nusibagi-damak minok maisa kaya khangduna hingkhi aduga Ningthem mahakti khun thagnabadagi nupi ama lauduna leikhi adubu matamgi khongchatti lepa yadabana nongma haukhibana chahi 13 haukhre Abungo icha thoi chak chanaba lao icha school thengani hoi ma do akhoi final exam su kuidre aduga maningi iche thas do mana ilak takpi ge haba do taan ge koima imana lairabi oirambana icha bu tuition tamanba ngamtre icha se marai bag yam thire mi ki macha masu singdi boarding da leiraga exam thaduri adubu icha di Ima nacha karisu khandi Ima nacha kan hon agani baninge iche thajana su ai binu sibibage like takpi gdoi sidi iche ga tanaraga ai mai paknaba kan hon agani Ima ai gi dikarisu khanganu se ai na ne ai gi mahai tambage di isan hona jageba Ima ko Ima bukari hai bano Ima ki bungo Ima yare ba se tolo ai school chatnaba tawrage ba yare se ai thenge ba Asumna Nungsigi machanupa thoithoi maha class 12 gi final exam thanabagi kanna hotnarami Nungsina sen paidabana machabu boarding da thamba ngamde laikai mache thokpa thajana thoithoi bu larik takpi